Manipuri irangda forengi khut yaure haibagi khudam phangle kukisingda khulai tintok chinjin tawba KNAB gi kadar ama fare Manipur thugainaba hotnaduna maiteichingda drone bombsing amadi missile sinaduna attack tawduna irang tholibasingda mapal lam forengi khut yaure haibagi sab chaba khudam changdamsing khamba ngamle mapal lebaktagi pusalapa kuchubulaising jangalda aronba amadi safagadaba lambi thiduna maiteichingda yamna toina attack tawriba kuki militants da tintok chinjin tawbani haiba kuki National Army Brahmagi kadar ama Assam Rifles na fare Assam Rifle na faraba kadar adu Myanmargi Saigang Division gi Kampat Village dagi mamingna Tanglingyan Kap kawi hairi mahak hokiba irai namita Chandel district ki manung channa Indo-Myanmar border maya dagi fara matung Manipur police ta chinarkibani Irang tabusing na SP West ki garida namoi round kunrong kapsulakre police na kut halakpagi matam ngaibiganu ki Tribune Sivakanta Rims ki ICU da lekanada leiba Kawa Naurim Lekai Naurim Sanjitagi Masa Ngarang Sina Polakpa Mai Lenana Changsangkiba Khongjang Ngarang Namidang Khongjang Loisinggi Maikidigi Namai Ron Kunlong Imphal West SP Sivakantagi Garida Kapsalakre Curfew Nungtil Pung Ani Paba Pongthokani Manipuri Hauji Oiriba Law and Order Phibam Asigi Yenglaga Tampaki District Singda Chalariba Karung Manga Dagi Nungtil Pung Ani Paba Pongthokani Haina Tampaki District Mangamaki Mai Lenaba District Magistrate Singda Ngasi Nungtil Order Amamam Thoktuna Khanlakre Internet namit mangani thingkigani Manipuri lengakna hojik oiriba law and order phibam asi kumling salaba matungda Tampaki District manga asida makha tana mobile internet services namit mangani thingjanbagi warep lokre Acha thaw makal ayambagi mamal lakliba irai namit phawgi manungda khanghen henkhatkadori Tangai phadaba potchaisingi manungda acha thawdi lakliba irai phawbagi manungda thajadaba mawng amada mamal khanghen henkhatkadori Masi maru oiba maramdi miramda thadokpa achatawgi makhalsingda lawba centergi tax chada kunithoi wangkhatnanaba India government warep lokre warep asi thabakta onthoralagani amajong mathang irai namit phawda achatawsingi mamal yamna wanglagani Chief Ministergi pung 24 gi manungda thadoklagani Kejriwal Kaishamsungda ta 6 leiraba matungda belda thadorakaba namit ninigi matungda Delhi Chief Minister Arvind Kejriwal na mahak Chief Ministergi namit inigi manung thadoklagani haina lauthokre Miyamgi verdict hek lauthoktriba phawba chokri aduda phamlaroi haina su phongthokre Sahi 38 khakta ngairibi Laura Lumarga mari lenare hek tabadagi Trump-gi nupi Melania lapthokpa hokre Presidentship-gi mikhal nakchalakpa loinana election-gi publicity-gi thabak kana paikhatlingi sairak asida Republic Party-gi maikaidagi President-gi candidate oiriba Donald Trump-ga sumutagi sahi 38 khakta ngairibi Laura Lumar kaugi sayenbi amaga nungsinabagi mari lenare tabadagi Trump-gi nupi Melania lapthokpa hokre haina social media-da viral oikre hairi